ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯆꯤꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯎꯖꯌꯟꯒꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯄꯥꯝꯕ ꯂꯩꯉꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯑꯔꯥꯟꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯐꯤꯖꯦꯠ ꯑꯣꯟꯗꯨꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯇꯣꯝꯇ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯉꯛꯄ ꯀꯌꯥ, ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯀꯌꯥ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯀꯌꯥ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯃ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯎꯖꯌꯟ ꯁꯍꯔꯒꯤ ꯆꯤꯗꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯇꯣꯔꯕꯥꯟꯗ ꯈꯥꯡꯄꯣꯛ ꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯁꯪꯗꯨꯒꯤ ꯃꯌꯥꯏꯗ ꯀꯣꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯝꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯎꯖꯌꯟꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯏꯅꯤꯡꯕꯒꯤ ꯑꯉꯛꯄ ꯃꯒꯨꯟ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯅꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯅꯧꯕ ꯄꯔꯥ ꯂꯧꯅꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯈꯪꯅꯤꯡꯕꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯅꯥꯟꯊꯣꯛꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌꯁꯨ ꯂꯥꯏꯅꯤꯡꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯃꯗ ꯐꯤꯖꯦꯠ ꯑꯣꯜꯂꯒ ꯇꯨꯃꯤꯟꯅ ꯈꯥꯡꯄꯣꯛꯇꯨꯒꯤ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯔꯤꯕꯗꯨ ꯑꯀꯤꯕꯅ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯅꯤꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯗꯨ ꯃꯩ ꯃꯊꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯇꯨꯀꯨꯠꯆꯔꯕ ꯑꯁꯤꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯊꯕꯥꯛꯇ ꯅꯨꯄꯥ ꯑꯃ ꯐꯝꯂꯤ꯫ ꯃꯍꯥꯛꯇꯨ ꯍꯥꯟꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕꯗꯒꯤ ꯐꯝ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯗꯨ ꯃꯟꯇ꯭ꯔ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯇꯨ ꯎꯆꯥꯟ ꯃꯩꯔꯤꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯛꯂꯝꯃꯤ꯫ ꯃꯁꯤ ꯑꯁꯤꯕ ꯍꯦꯟꯒꯠꯍꯟꯅꯅꯕ ꯅꯤꯌꯝꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯅ ꯂꯥꯎꯔꯛꯏ, "ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ"꯫ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯃꯆꯤꯟꯗꯨ ꯂꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ, ꯑꯩꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗ ꯃꯔꯝꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯕꯂꯤ ꯀꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯧꯕꯤꯃꯜ ꯈꯪꯗ꯭ꯔꯕ ꯅꯤꯡꯊꯧꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯅꯅꯕ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ"꯫ ꯃꯆꯥ ꯍꯥꯠꯄ ꯃꯄꯥꯗꯨꯅ ꯑꯃꯨꯛꯀ ꯑꯁꯤꯕꯒꯤ ꯃꯌꯥꯗ ꯂꯩ ꯆꯟꯗꯟ ꯃꯍꯤ ꯑꯃꯁꯨꯡ ꯍꯩꯈꯥꯒꯣꯛ ꯃꯅꯥ ꯊꯥꯗꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟ ꯂꯦꯡꯂꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯇꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯤꯍꯥꯠꯄ ꯃꯄꯥꯗꯨꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯂꯥꯏꯅꯤꯡꯕꯗ ꯍꯥꯏꯔꯝꯃꯤ, "ꯇꯞꯊꯧ, ꯈꯥꯡꯄꯣꯛꯇ ꯀꯅꯥꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯔꯝꯁꯤꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ"꯫ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯑꯁꯤꯒꯨꯝꯂꯕ ꯁꯦꯡꯂꯕ ꯙꯔꯃꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯕꯨ ꯌꯦꯡꯂꯤꯕ ꯅꯪ ꯀꯅꯥ ꯑꯣꯏꯒꯦ ꯑꯣꯏꯌꯨ, ꯃꯤꯀꯨꯞꯁꯤꯗ ꯍꯨꯏ ꯑꯣꯜꯂꯨ"꯫ ꯑꯁꯨꯝꯅ ꯑꯍꯨꯝꯂꯛ ꯂꯥꯎꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯈꯥꯡꯄꯣꯛ ꯁꯪꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯐꯝꯗꯨꯗ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕꯅ ꯑꯍꯨꯝꯂꯛ ꯍꯟꯅ ꯂꯥꯎꯕꯗꯨꯗ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌ ꯍꯨꯏ ꯑꯣꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯟꯇ꯭ꯔꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯊꯧꯗ ꯊꯣꯛꯂꯝꯕ ꯌꯥꯏ꯫ ꯄ꯭ꯔꯖꯥꯗ ꯇꯣꯛꯉꯥ ꯁꯟꯗꯣꯛꯈꯤꯗꯅꯕ ꯙꯣꯜ ꯊꯤꯟꯗꯨꯅ "ꯅꯤꯡꯊꯧ ꯅꯥꯔꯦ, ꯃꯇꯝ ꯈꯔ ꯗꯔꯕꯥꯔ ꯐꯝꯂꯔꯣꯏ" ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯁꯛꯅꯥꯏꯔꯕ ꯗꯔꯕꯥꯔꯤ ꯑꯃ ꯃꯟꯇ꯭ꯔꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯄꯟꯗꯤꯠ ꯑꯃꯕꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯪꯀ ꯈꯣꯠꯇꯨꯅ ꯌꯦꯡꯂꯒ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯥꯏꯅꯤꯡꯕꯅ ꯅꯤꯡꯊꯧꯕꯨ ꯍꯨꯏ ꯑꯣꯜꯍꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯃꯌꯥ ꯍꯩꯕꯅꯤ꯫ ꯃꯍꯥꯔꯥꯖ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌꯒꯤ ꯑꯀꯟꯕ ꯌꯦꯛꯅꯕꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯊꯪ ꯄꯥꯡꯈꯠꯂꯛꯄꯗ ꯅꯤꯅꯤ ꯄꯥꯟꯕꯗ ꯙꯔꯃꯒꯤ ꯊꯕꯛꯇꯨ ꯃꯄꯨꯡ ꯐꯥꯔꯅꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯁꯛꯇꯤꯒꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯁꯛꯇꯤ ꯃꯥꯏꯊꯤꯔꯒꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯀꯟꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯇꯥꯏ꯫
खंगहौदना मक्सिलुबा माइथोंग लंखलकले पांजीगी मचा फाइबोक अनि अदु कौरमी मखोइदा महाराज करंबा फिबमदा लैबगे हाइबदु ताकलमी असुमना मपाना मखा समथरई इचा इबुंगो सही कयादगी अखोई मागी मचिंग चादुना लैरक्लबनी मंगोंदा तौबिमल खंगबा उतनबगी खुदोंग चप चाबा मतमनी थवाई थादोकपा फावबा पामुबा यादे नखोई सेम सारबा नत्रा नहा ओइरिबा मचिल मनाव फाइबोकना खोंजल अमतदा खुमलई मसीदी अखोई लाइबक फबनी हायु पाबा अखोई करी तौगदबनो मपाना मखोइबु तुरेल मपादा पुरगा वांग मदा लेरिबा खंगपोकतु उत्तुना मखा तारमी मसी मया हैबा लाइनिंगबा अमगी खंगपोकनी थोंग मयादा अमुबा हुई अमा उगनी मदु तसेंगना महाराजनी नखोइबु अइना सजी ओलहलगे मफमदुदा चटलगा हुईदुबु मिहौहलगा सोमवांग मदा पुरउ तुरेल यामना लुबा नते लाइनिंगबगी शक्ति तुरेलगी मयाय फावबा चंगबंगमी मदुदगी खोंगफम अमा हेंदोखिबगा करिसु तौबा ngamlaroi angamba शक्ति पुथोक्तुना हुईदुबु ngamkhaidugi wangmada purau atopa tangkhaidu phawbadang aigi wasi khangledana mapana macha aniduda sinare panditna makhoibu saji olhalle machil manawbu turel landuna khangpok sanglomda chatlankhre saji singdu ubada huidu khonglami amasung tanarakle saji turelda chongthaduna iroirami हुईदुसु इसिंगदा चोंगथदुना मखोइबु तानरगले हुई खोंगबदा लाइनिंगबगी ध्यान काइख्रे महाकना हुईदुना सजी सिंगदु तानखिबा उरमी अहानबददी करिसु चिंगनरमदे ध्यान तौदुना येंगबददी सजीगी फिजोलदु लोटपा ngamखिदे माना उमाइबी ओंदुना सजीगी ममित अनि कोटनबगीदमक मखोइबु तानरगले मसी उरबदा विक्रमबु ngak seliba हिंसाबगी आत्मा मरीदुना थुनमक उफुल थांगलबा नोंगलै नुंसित ओलमी फाइबोक मचिल मनाव अमसुंग विक्रम तुरेल मयाई सबुक यौगदौरबनी उमाइबिना नोंगलैदगी नांथोक्तुना सजीगी ममित नामा कोटख्रे मथंगी मिकुप्ता सजी अमसुंग हुई मयागी लई लांथोकले अमसुंग लाइनिंगबगी मयागी शक्तिदगी मपान थोरकले उमाइबी नुंसिता लैदुना पाइरमी अदुबु ngamkhai लांथोकपा ngamद्री पंडित अदु तुरेलगी अतोपा मपानदा ngaiduna machasingbु लैरमी सजी अमसुंग हुईदुबु मियोइबा ओइना अमुक ओंथोकहल्ले निंगथौ अमदी सभागी मियोइसिंगना मगुल लैरबा ज्योतिषकी मचा अमगी ममित नामा कोटखिबदुदा हराउबदा ग्रहण लाकपगुमलमी कोनुंगदा धोल थिल्ले पंडितना लाउथोकले महाराज खुदोंथीबा अनाबदगी इसोरना कनबीरे फिजेट ओलगा खंगपोक्ता चटपा अमसुंग मया हैबा लाइनिंगबगी मरमदा करिसु खंगहनखिदे लाइनिंगबगी सात्र मसिंग अमसुंग मागी शक्ति नोंगमगी हेंगलकले निंगथौबु ngakliba हिंसाबा आत्मा मरीना मंगोंदा हाइरेई लाइनिंगबगी हेंगलकलिबा शक्ति दुगी मायोक्ता मखोई गी शक्ति अरेंबा तारनी मसिगी करी उपाय तौबा याबगे हंगबदा पंडितना अंका होटलगा ताकलमी इनिंगथौ लाइनिंगबगा मायोकनबगी दमक्ता अदुकनबा शक्ति आइंगोंदा लैते आइदी सुपनतगी विद्या अहुमता मखक हाइजबनी माना विद्या 13 सिद्ध फंगलबनी मित उशिंदुना आइना संसार पुंबा थीरुबनी अदुबु चिंगी राजकुमारी नतना मंगोंदगी हेनबा मायाबी थेंगनखिदे सुपनगी महाकना अदोंबु कनबा ngamgani महाक विद्या 15 खंग हैरबनी माबु लुहोंगदुना लौरबदी अदोंगी पुंसी कनबा ngamgani निंगथौना लेबाकी थबक पुंबा मंत्री सिंगदा सिनथोकले अमसुंग चिनगीदमक खोंसालकले मंत्री सिंगना असिगुंबा खुदोंग थीरबा खोंचचिदा
ꯆꯠꯈꯤꯗꯅꯕ ꯌꯥꯝꯅ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨ ꯏꯁꯤꯡ ꯑꯃꯁꯨꯡ ꯀꯪꯐꯥꯜ ꯑꯅꯤꯃꯛꯇ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯖꯦꯜꯗ ꯆꯠꯄ ꯉꯝꯕ ꯁꯒꯣꯜꯅꯤ꯫ ꯁꯒꯣꯜꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯆꯠꯄꯁꯤꯡꯗ ꯍꯪꯂꯝꯃꯤ, "ꯃꯔꯨꯞ, ꯃꯐꯝꯁꯤ ꯀꯅꯥꯒꯤ ꯂꯩꯕꯥꯛꯅꯣ?" ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯗꯣꯝ ꯈꯪꯗꯦ, ꯃꯁꯤ ꯃꯍꯥꯄ꯭ꯔꯥꯞꯇꯤ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯃꯗꯤꯇ꯭ꯌꯒꯤ ꯂꯩꯕꯥꯛꯅꯤ"꯫ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯅꯤ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯄꯥꯛ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯒꯨꯟꯒꯤ ꯃꯔꯝꯗ ꯍꯛꯊꯦꯡꯅꯅ ꯈꯪꯖꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯁꯥꯒꯩꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜ ꯄꯣꯛꯂꯛꯂꯤ꯫ ꯊꯥ ꯀꯌꯥꯃꯔꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯆꯤꯟ ꯂꯩꯕꯥꯛꯇ ꯈꯣꯡ ꯊꯥꯔꯝꯃꯤ꯫ ꯍꯞꯇꯥ ꯀꯌꯥꯃꯔꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯟꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯑꯍꯤꯡ ꯐꯅ ꯊꯦꯡꯈ꯭ꯔꯦ꯫ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯂꯩꯀꯣꯜ ꯑꯃꯗ ꯄꯣꯊꯥꯔꯦ꯫ ꯁꯒꯣꯜꯗꯨ ꯎꯄꯥꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯍꯤꯞꯊꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯗꯤꯇ꯭ꯌ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯔꯨꯕꯒꯤ ꯋꯥꯅꯤ ꯍꯨꯔꯥꯟꯕ ꯃꯔꯤꯈꯛ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯑꯐꯕ ꯃꯪꯒꯜꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯤꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯂꯟ ꯊꯨꯝ ꯐꯪꯂꯛꯄ ꯃꯈꯩ ꯑꯁꯤꯒꯨꯝꯂꯕ ꯃꯪꯒꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯪꯒꯣꯜꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯔꯨꯛ ꯐꯪꯒꯅꯤ꯫ ꯃꯈꯣꯏ ꯂꯩꯕꯥꯛꯀꯤ ꯂꯟꯒꯩꯗꯒꯤ ꯂꯨꯠ ꯇꯧꯔꯝꯃꯤ꯫ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯃꯈꯨꯠ ꯆꯜꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯇꯨꯝꯂꯤꯕ ꯎꯈꯥꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯄꯣꯠꯇꯨ ꯌꯦꯟꯅꯔꯝꯃꯤ꯫ ꯃꯣꯇꯤ ꯃꯥꯄꯜ ꯂꯤꯛꯇꯨ ꯁꯒꯣꯜꯒꯤ ꯁꯔꯨꯛ ꯇꯥꯔꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯃꯗꯨ ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯁꯤꯖꯤꯟꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯊꯤꯅꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯤꯐꯥꯏ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯁꯤꯐꯥꯏ ꯈꯔ ꯕꯤꯀ꯭ꯔꯝꯅ ꯇꯨꯝꯂꯤꯕ ꯎꯈꯥꯗ ꯁꯒꯣꯜ ꯃꯉꯛꯇ ꯍꯥꯏꯔꯤꯕ ꯂꯤꯛꯇꯨ ꯎꯕꯗꯒꯤ ꯕꯤꯀ꯭ꯔꯝꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯅꯤꯡꯗꯦ ꯑꯗꯨꯅ ꯃꯆꯤꯟ ꯀꯥꯡꯊꯣꯛꯇ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯝ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯂꯒ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯤ꯫ ꯐꯤꯚꯝ ꯀꯥꯏꯔꯕ ꯕꯤꯀ꯭ꯔꯝ ꯐꯠꯇ꯭ꯔꯕ ꯗꯟꯗꯤꯁꯤꯗ ꯅꯥꯍꯦꯗꯨꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ꯫ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯝꯗꯦ꯫ ꯑꯍꯤꯡꯗ ꯊꯥꯎ ꯌꯣꯟꯕ ꯑꯃ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯤꯚꯝꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯐꯤ ꯃꯆꯦꯠꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯐꯠꯇꯕꯤ ꯑꯃꯗꯤ ꯈꯠꯅꯒꯟꯕꯤꯅꯤ꯫ ꯅꯨꯄꯥꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯈꯧꯅꯥꯎ ꯀꯥꯏꯕ ꯃꯈꯩ ꯂꯥꯎꯔꯝꯃꯤ꯫ ꯍꯩ ꯑꯄꯪꯕꯒꯤ ꯃꯀꯣꯛ, ꯅꯝꯊꯤꯕ ꯎꯀꯪꯗꯨ ꯀꯔꯤꯒꯤ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯤꯡꯊꯧꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯇꯨꯅ ꯗꯟꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯆꯪꯖꯐꯝ ꯄꯤ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯣꯂꯨꯗ ꯏꯟꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯃꯥꯕꯨ ꯊꯨꯅꯃꯛ ꯂꯪꯊꯣꯛꯂꯨꯔꯣ꯫ ꯃꯗꯨꯗ ꯊꯧꯖꯥꯜ ꯍꯩꯔꯕ ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯈꯪꯏ, ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯔꯕꯅꯤ꯫ ꯅꯪꯁꯨ ꯅꯆꯥꯒꯨꯝꯅ ꯈꯜꯂꯨ꯫ ꯑꯐꯕ ꯊꯕꯛꯇ ꯌꯦꯠꯄ ꯐꯠꯇꯦ꯫ ꯆꯠꯂꯨ, ꯃꯣꯂꯣꯝ ꯁꯦꯝꯗꯨꯅ ꯄꯨꯔꯛꯎ꯫ ꯇꯣꯜꯂꯕꯁꯤꯒꯤ ꯐꯤꯁꯤ ꯄꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎ"꯫ ꯅꯨꯄꯤꯗꯨꯅ ꯑꯁꯣꯛꯄꯗꯨ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯐꯗꯨꯅ ꯀꯣꯂꯨꯒꯤ ꯒꯥꯗꯤꯗ ꯐꯝꯗꯨꯅ ꯁꯟ ꯍꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯌꯣꯛꯄ ꯃꯆꯥꯗꯨ ꯌꯥꯝꯅ ꯃꯣꯠꯂꯦ ꯍꯥꯏꯕꯁꯤ ꯎꯔꯗꯨꯅ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯔꯨꯖꯕꯤꯔꯁꯤ꯫ ꯃꯥꯒꯤ ꯐꯤꯚꯝꯁꯤ ꯌꯦꯡꯉꯨ"꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯂꯦꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯂꯩꯔꯅꯤ"꯫ ꯊꯥꯎ ꯌꯣꯟꯕꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠ ꯌꯥꯟꯗꯨꯅ ꯂꯥꯎꯔꯝꯃꯤ, "ꯌꯦꯡꯉꯨꯅꯦ, ꯇꯥꯔꯣ, ꯎꯆꯤꯒꯤ ꯃꯀꯣꯛꯇ ꯆꯥꯃꯣꯂꯤꯒꯤ ꯊꯥꯎ ꯇꯩꯕꯒꯨꯝꯕꯅꯤ꯫ ꯎꯀꯛ ꯅꯤꯡꯊꯧ ꯏꯔꯨꯖꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯨꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯔꯣꯏ꯫ ꯇꯥꯔꯦꯗꯅ ꯑꯃꯣꯠꯄ ꯎꯀꯛꯀꯤ ꯃꯪꯂꯥꯟ! ꯅꯊ꯭ꯋꯥꯏꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ"꯫ ꯊꯥꯎ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩ ꯇꯧꯒꯅꯤ,
Icanupani magidamak mamal pirabasu magi karisu leitaba aningbasi thunghangani. Mamlaklabada Bikrambu marengbanda thangatuna Rajkumari gi leikol pukrida puraduna chatlami. Bikramna hairei hauzik chatkro ahing nongyaida lauro lao. Machana hairabasu phibam soibaduda matomta thadokduna chatpa yaningde. Bikramna them nauduna thau yonbadubu mayumda tharami. Bikram pukrida sit chituna sangsillaga ngamba makai phajana iruja thokle. Phi honglaga puja taurami. Atiyada yenkhatlubada nongyai yogadaba kuidre. Bikramna isai sakpada nungsit ningthau amadi mai ningthau khubam nungda laksinduna sijaningba mawongda sijinaba ngamlami. Isai adu sakpada sahargi thaumai pumba mathanta ngalaklami. Masi ubada mayamna ngaknai. Mutlaba thaumai mathanta matau karamna ngalibano. Isai adugi angakpa matauni. Isai gi khonjel wangkhalakli amasung thujiliba makai thaumai ngana saklaklami. Isai mayai oirapa matamda thaumai du mayai oina ngalami. Isai loiraga mathanta mutki. Sahar du suksuna mambada lupkhre. Thaumai ngalakpada Rajkumari mikap thoklami. Bikram natana masi kanana su ngamgadaba natte haibasi khangi. Mahaki mihulgi khongjel yankhalaki. Bharat ki Prithvi ki phawraba ningthaurel Bikramdityabu yengningba amadi mahaka luhongningbagi tumduna laikhraba apambadu haugalakli. Aronba Bikram saharsida lai haiba khanglami amasung fijet lotuna kanagumba thau yonbagi yumda lairi haibasu khanglami. Ahing nongyai matung thau yonbaduna laikoldagi Bikrambu puduna khangpokta tumhalle. Ahing tumdabana thau yonbadu numit yungba phawba tumlami. Mabu siphai singna haudorakli. Tolaba thau yonbadu niklami. Laikolda changbadu khanglamlani haibadu khanglami. Siphai singduna mabu Rajkumari na kauri haiduna hairakle. Konung yauragadi nungaibagi nungsasor holami. Maramdi sargi thau yonba pumnamak laktuna Rajkumari da khutlonaduna leplami. Rajkumari na manaida hanglai. Kanagumba chithanan thauba amata yaudedana. Manayaduna loinamak hoiduna puzaraklabani Rajkumari ibema. Ama phawba thadoklamdre. Makha samthana Rajkumari na lauthorai. Na thangatuna tau hayeng numit thokpada nakhoi pumba aingonda afaba thau manam chama chama puraktuna pigadabani hauzik hallo. Thau yonbasing adu kapna launaduna Rajkumari gi manglan gumlaba wakhalduda chaiduna murum murum sonduna mayum mayumda hanakre. Thau yonbaduna machin pomthoktuna lakpadu ubada khatnaganbi nupiduna thuna makhangi mapuroibagi maithong langsinbagi maram machindagi maital othokpagum nganglai. Khang haibadi nahaki mapoki yeknabani ainadi haibada ukaksi purakanu hauzikti charedana nangna taujabagi mahai. Masina hek lakpadagi khudong thiba ama natraga ama sem saduna lairabani. Kadaidagi lauruni thau manam nungsiba chama. Nahaki apangbaduna aikhoi pumnamakpu siba tabani. Asi haina mathabak makok phu phuduna kaplami. Kanasu chak maru ama phawba huknadre. Tolaba thau yonbadu karino khumgadaba. Numitto imungda chak thongdre. Ningba kairaduna kok paiduna phamnarami. Mateng leijadraba Bikram numit chupa aram khaurangna phamduna lairami. Numidang wairam thau yonbadu kauduna hanglakli. Kari taure ngasi imungda chak thongdribadu. Thau yonbaduna kina wafam pumnamak tamle. Paw adu tamna thau yonba adu kaplami. Nupina mapuroiba amasung ayokpa machabu chai thanglakli. Bikramna tapna hairei. Baba nongmadi pumnamak sigadabani. Aikhoigi siba hayeng leplabasu madu mangaire adubu saklamna karigi sirugadage thauna phana langthengnagadabani. Satlu sak thongluro. Asumna yetnaraba matungda nupina chak thongle. Thongna ngasigi saksina aroibani khalami.
ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏ ꯁꯤꯕꯁꯤ ꯑꯔꯦꯞꯄꯅꯤ꯫ ꯇꯨꯝꯅꯤꯡꯕꯗꯨ ꯅꯨꯡꯁꯤꯠ ꯑꯣꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯣꯛꯊꯕꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅ ꯃꯈꯣꯏ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯕꯤꯀ꯭ꯔꯝꯅ ꯑꯃꯦꯡꯕ ꯁꯣꯔꯗ ꯏꯁꯩ ꯁꯛꯂꯛꯂꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯍꯤꯡꯆꯥꯕꯒꯤ ꯑꯥꯠꯃꯥ ꯃꯔꯤ ꯐꯥꯎꯔꯛꯂꯤ ꯑꯃꯁꯨꯡ ꯍꯪꯂꯛꯂꯤ, ꯁꯥꯒꯩꯒꯤ ꯑꯆꯧꯕ ꯅꯤꯡꯊꯧꯔꯦꯜ, ꯅꯪꯅ ꯅꯁꯥꯒꯤ ꯐꯤꯚꯝꯁꯤ ꯑꯁꯨꯝꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯎꯀꯛꯀꯤ ꯍꯛꯆꯥꯡꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯩꯒꯤ ꯊꯥꯖꯔꯕ ꯃꯔꯨꯞꯁꯤꯡꯅꯤ, ꯊꯨꯅꯃꯛ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯐꯤꯚꯝꯗ ꯂꯥꯛꯂꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯑꯐꯕ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ 100 ꯄꯥꯝꯃꯤ꯫ ꯑꯥꯠꯃꯥ ꯃꯔꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯎ ꯑꯃꯨꯕ ꯆꯐꯨꯁꯤꯡꯅ ꯊꯜꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯪ ꯃꯪꯗꯨꯅ ꯊꯥꯎ ꯌꯣꯟꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯃꯪꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯅ ꯂꯥꯎꯕ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯨ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄꯗ ꯄꯔꯦꯡ ꯅꯥꯏꯅ ꯊꯝꯂꯤꯕ ꯆꯐꯨꯁꯤꯡꯗꯨ ꯎꯔꯨꯕꯗ ꯂꯥꯟꯃꯤꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯦꯡꯗꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯋꯥꯕꯗꯨ ꯅꯨꯡꯉꯥꯏꯕꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯊꯥꯎꯒꯤ ꯑꯃꯨꯕ ꯆꯐꯨꯁꯤꯡꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯍꯔꯥꯎꯕꯅ ꯆꯦꯟꯅ ꯆꯦꯟꯅ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ 100 ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯇꯥꯛꯎꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯊꯥꯎ ꯌꯣꯟꯕꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯊꯥꯎ ꯌꯣꯟꯕꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯀꯨꯝꯍꯩ ꯇꯧꯒꯗꯧꯔꯤ꯫ ꯄꯥꯕꯨꯡꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯇꯒꯤ ꯅꯤꯡꯊꯧ, ꯏꯅꯥꯛꯈꯨꯟꯕꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯄꯗꯕꯤ ꯐꯪꯒꯗꯧꯕꯁꯤꯡ ꯕꯥꯔꯇꯟ ꯊꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯥꯎ ꯌꯣꯟꯕ ꯑꯗꯨꯗ, ꯁꯍꯔꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯀꯅꯤ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯃꯀꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯎ, ꯃꯁꯤ ꯀꯥꯎꯒꯅꯨ, ꯑꯗꯨꯒ ꯌꯥꯊꯪꯁꯨ ꯅꯤꯡꯁꯤꯡꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯌꯨꯝꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯔ ꯈꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯃꯥꯡꯗꯒꯤ ꯁꯪꯁꯥꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯇꯝꯕꯨꯔ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯉꯣꯟꯗ ꯃꯥꯂꯥ ꯍꯨꯛꯀꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯕꯣꯔ ꯈꯟꯕꯒꯤ ꯅꯨꯃꯤꯠꯇ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕ ꯑꯃꯁꯨꯡ ꯔꯠꯅꯁꯤꯡꯇꯅ ꯂꯩꯇꯦꯡꯂꯕ ꯑꯆꯧꯕ ꯇꯝꯕꯨꯔ ꯃꯈꯥꯗ ꯐꯝꯂꯝꯃꯤ꯫ ꯃꯤꯇꯤꯟꯗꯨꯗ ꯃꯥꯏꯀꯩ ꯑꯃꯗ ꯊꯥꯎ ꯌꯣꯟꯕꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯐꯤꯚꯝ ꯁꯣꯏꯔꯕ ꯕꯤꯀ꯭ꯔꯝꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯇꯤꯊꯤꯁꯤꯡꯗꯨꯒꯤ ꯀꯦꯖ ꯃꯧꯖꯕꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯅꯥꯏ ꯅꯨꯕꯤꯒ ꯂꯣꯏꯅꯅ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯪꯂꯥꯟꯗ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯤꯠ ꯊꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯩꯊꯪꯗ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯂꯤꯕ ꯊꯥꯎ ꯌꯣꯟꯕꯗꯨ ꯎꯔꯛꯂꯦ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯃꯀꯛꯇꯨꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯕꯥꯛꯅ ꯊꯥꯈꯤꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯨꯀꯠꯆꯔꯕ ꯈꯨꯠꯀꯟꯈꯤꯕ ꯑꯇꯤꯊꯤꯁꯤꯡꯅ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯔꯛꯏ꯫ ꯁꯣꯏꯅꯥꯏꯔꯕ ꯕꯣꯔ ꯑꯃꯁꯨꯡ ꯊꯥꯎ ꯌꯣꯟꯕꯗꯨ ꯙꯣꯜ ꯊꯤꯟꯕꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯗꯨ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯔꯕ ꯈꯥꯡꯄꯣꯛ ꯁꯪꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯆꯤꯟꯒꯤ ꯅꯤꯡꯊꯧꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯨꯅꯕ ꯂꯟ ꯊꯨꯝ ꯄꯥꯅꯕꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯈꯨꯠꯍꯩꯕ ꯄꯨꯝꯕ ꯊꯥꯎ ꯌꯣꯟꯕꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏꯕꯨ ꯑꯣꯛꯄ ꯃꯊꯧ ꯆꯤꯜꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯇꯧꯍꯟꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯀꯣꯜꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯊꯨꯡꯂꯕꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ, ꯅꯣꯡꯉꯥꯟꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯩꯕꯨ ꯂꯧꯔꯣ ꯂꯥꯎ꯫ ꯊꯥꯎ ꯌꯣꯟꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯉꯛꯄꯒꯤ ꯁꯨꯔꯅꯤ꯫ ꯃꯌꯥꯕꯤ ꯁꯣꯔ ꯅꯨꯡꯁꯤꯠꯇ ꯇꯤꯟꯈꯤꯗꯨꯅ ꯁꯍꯔꯒꯤ ꯊꯥꯎꯃꯩ ꯃꯈꯩ ꯃꯊꯟꯇ ꯉꯥꯜꯂꯛꯂꯦ꯫
ꯔꯥꯖꯀꯨꯃꯥꯔꯤ ꯍꯧꯒꯠꯇꯨꯅ ꯑꯣꯏꯔꯛꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯨꯅꯃꯛ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯂꯩꯀꯣꯜꯗ ꯂꯥꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯐꯤꯖꯣꯜꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯈꯜꯂꯝꯃꯤ꯫ "ꯍꯦ ꯅꯤꯡꯊꯧ, ꯑꯗꯣꯝꯒꯤ ꯏꯁꯩ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯄꯥꯝꯕꯒꯦ? ꯍꯦ ꯏꯟꯗ꯭ꯔꯒꯤ ꯖꯒꯣꯏ ꯁꯥꯕꯤ, ꯑꯩꯒꯤ ꯁꯣꯏꯅꯥꯏꯕꯁꯤ ꯐꯍꯜꯂꯨ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯣ"꯫ ꯃꯁꯤ ꯇꯥꯕꯗ ꯖꯒꯣꯏ ꯁꯥꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯀꯛꯈ꯭ꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯝꯖꯤꯟꯕꯗꯒꯤ ꯍꯛꯆꯥꯡꯗ ꯁꯧꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯊꯧꯅꯥ ꯐꯔꯕ ꯑꯥꯠꯃꯥ ꯃꯔꯤꯗꯨ ꯀꯧꯔꯝꯃꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯈꯣꯏ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯍꯪꯂꯛꯂꯤ, "ꯀꯔꯤ ꯌꯥꯊꯪ ꯄꯤꯕꯤꯅꯤꯡꯕꯒꯦ ꯏꯕꯨꯡꯉꯣ"꯫ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤ, "ꯃꯔꯨꯞꯁꯥ, ꯆꯍꯤ ꯀꯌꯥ ꯂꯥꯏ ꯅꯤꯡꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯐꯪꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯦꯕꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯕꯗꯒꯤ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕ ꯃꯇꯝ ꯂꯥꯛꯂꯤ꯫ ꯅꯈꯣꯏ ꯄꯥꯟꯗꯝ ꯂꯩꯇꯅ ꯅꯨꯡꯁꯤꯠꯇ ꯂꯩꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯨ꯫ ꯂꯥꯟꯃꯤ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯣꯁꯨꯛ ꯇꯨꯝꯕꯨꯔꯅ ꯂꯥꯟꯁꯪ ꯁꯥꯗꯣꯛꯎ꯫ ꯁꯅꯥ ꯂꯨꯄꯥ ꯊꯥꯝꯂꯕ ꯁꯥꯃꯨꯁꯤꯡ ꯁꯒꯣꯜꯁꯤꯡꯗꯨ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯍꯜꯂꯨ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯎ ꯌꯣꯟꯕꯒꯤ ꯌꯨꯝꯁꯤ ꯀꯣꯅꯨꯡ ꯑꯣꯟꯊꯣꯛꯍꯜꯂꯨ꯫ ꯍꯤꯔꯥ ꯃꯣꯇꯤꯇꯅ ꯃꯥꯒꯤ ꯚꯟꯗꯥꯔ ꯊꯜꯍꯜꯂꯨ꯫ ꯀꯣꯅꯨꯡꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯦꯕꯛ ꯉꯛꯍꯜꯂꯨ꯫ ꯄꯨꯝꯅꯃꯛ ꯚꯥꯔꯠꯇ ꯁꯥꯁꯟ ꯇꯧꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯃꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯋꯥꯈꯜ ꯇꯧ"꯫ ꯊꯧꯅꯥ ꯐꯔꯕ ꯑꯥꯠꯃꯥ ꯃꯔꯤꯅ ꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯅꯨꯡꯁꯤꯠꯇꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯗꯨ ꯃꯅꯥꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯎꯔꯨ ꯇꯥꯔꯨꯔꯒ ꯅꯤꯛꯂꯗꯨꯅ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ꯫ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯚꯥꯔꯠꯀꯤ ꯅꯤꯡꯊꯧꯔꯦꯜ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯕꯤꯀ꯭ꯔꯝꯅ ꯊꯨꯅꯃꯛ ꯃꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯣꯝꯒꯤ ꯅꯆꯥ ꯑꯣꯏꯅ ꯂꯩꯒꯅꯤ꯫ ꯈꯨꯗꯣꯡꯊꯤꯕꯗ ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯅꯣꯡꯉꯥꯟꯒꯗꯧꯔꯦ, ꯌꯨꯝꯗ ꯆꯠꯂꯁꯤ"꯫ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯔꯕ ꯈꯥꯡꯄꯣꯛꯁꯪꯒꯤ ꯃꯍꯨꯠꯇ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯂꯩꯔꯝꯕ ꯎꯕꯗ ꯊꯥꯎ ꯌꯣꯟꯕꯗꯨ ꯃꯃꯤꯠ ꯌꯨꯡꯈꯠꯂꯝꯃꯤ꯫ ꯆꯩꯒꯟꯕꯤ ꯉꯥꯡꯉꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯑꯥꯠꯃꯥꯁꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯂꯣꯏꯊꯣꯛꯂꯝꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯁꯤꯐꯥꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯍꯤꯡꯁꯤꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯆꯤꯟꯒꯤ ꯅꯤꯡꯊꯧꯅ ꯐꯪꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗꯒꯤ ꯊꯤꯟꯊꯗꯅ ꯃꯄꯥꯟ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯀꯨꯕꯣꯛꯄꯨ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯛꯂꯤ꯫ ꯇꯨꯀꯠꯆꯅ ꯈꯜꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯈꯟꯖꯈꯤꯕ ꯑꯁꯦꯡꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅꯤ ꯈꯪꯂꯛꯄꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯁꯤꯡꯊꯥꯕ ꯉꯝꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯐꯥꯎꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯠꯈꯟꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅꯈꯤ꯫ ꯍꯛꯆꯥꯡ ꯃꯀꯛꯇꯨ ꯍꯥꯠꯅꯅꯕ ꯁꯔꯧ ꯐꯥꯎꯕ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯥꯌꯣꯛꯅꯕ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯪꯒꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯨꯍꯣꯡꯕꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯧꯅ ꯑꯥꯠꯃꯥ ꯃꯔꯤꯗꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯈꯜꯂꯝꯕ ꯇꯝꯕꯨꯔꯒꯤ ꯋꯥꯡꯂꯕ ꯃꯥꯟꯗꯞꯇ ꯂꯩꯇꯦꯡꯂꯤꯕ ꯕꯣꯔ ꯀꯩꯅꯥꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯇꯤꯊꯤꯁꯤꯡꯕꯨ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯖꯒꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯅ ꯀꯂꯥ ꯎꯠꯄ ꯄꯥꯝꯂꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯅꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯕꯨ ꯃꯅꯨꯡꯗ ꯆꯪꯉꯛꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯂꯥꯀꯥꯔꯒꯤ ꯁꯛꯇꯝꯗ ꯃꯥꯒꯤ ꯌꯦꯛꯅꯕ ꯂꯥꯏꯅꯤꯡꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕ ꯎꯔꯨꯕꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯋꯥꯕꯤꯔꯨꯒꯅꯨ, ꯌꯦꯡꯕꯤꯌꯨ, ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ"꯫ ꯀꯂꯥꯀꯥꯔꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯀꯧꯕ ꯃꯁꯥꯟꯅ ꯑꯃ ꯎꯠꯄ ꯍꯧꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯅ ꯁꯥꯡꯂꯕ ꯎꯄꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯊꯤꯅ ꯊꯝꯂꯤꯕ ꯑꯁꯤꯕꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯁꯤꯕꯗꯨ ꯂꯩꯃꯥꯏꯗ ꯍꯤꯞꯍꯜꯂꯒ ꯃꯄꯥꯅ ꯊꯕꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯒꯠꯂꯒ ꯃꯊꯛꯇ ꯐꯝꯂꯝꯃꯤ꯫ ꯀꯂꯥꯀꯥꯔ ꯑꯇꯩꯅ ꯙꯣꯟ ꯌꯩꯔꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯊꯕꯥꯛꯇ ꯐꯝꯂꯤꯕ ꯃꯤꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠꯇ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯎꯅ ꯎꯅ ꯃꯥꯡꯈ꯭ꯔꯦ꯫
थुनमक मथक्तगी खुलाई थेंगाइनबगी अमदी लाउनबगी मखोल तारमी अदुगा पृथ्वी लैमाइदा अकक्पा कयातसिंग तारकले मंत्रीना मखादा लाक्लगा निंगथौदा हैरमी इनिंगथौ हौजिक अदोमना असीबा कयात मचेतसिंगसी उरेदना मसी अइना अमुक हन्ना समजिनगनी मदुगा हिंगतहनगनी मथंग मथंग मचेतसिंगदु मफम चाना चाना थमले लाइनिंगबा मैदगी उत खुबाममा पिरमी उत्तु असीबदा कयात पुंबदा नोइबदगी समजिनरमी अमसुंग असीबदो हौगलकले महाक लेपखतलगा लाउरई पाबुंग अयहाक चाक लामले सानब खरा पियु हानगी मंत्रीना विक्रमगी माइकैदा खुदम तौदुना हैरमी कबोकै ओंदुना मसागी येक्नबसी चारो हिंगलकलिबा असीबदु खुदक्ता कबोकै ओंदुना विक्रमगी माइकैदा चोंगसिलमी तोइगुंबसुंग राजकुमारीगी मखुत हैरमी कबोकैदु थुनमक ममाय ओंथोकी अकीबगी मसक फंगना nganglakki यामना साथीरबा सागुम मई हौरबा कबोकैदु हानगी मंत्रीदा चोंगसिनख्री लाइनिंगबा करिगुंबा खरा तौबा नंग्रिङै मंत्रीदु मचेत मचेत सेतुना तंबूरगी वांगमदा पुसिनखिरमी लाइनिंगबा थुनमक चाक्लिबा मैदगी थोरकले अमसुंग चेनबा हौरकले राजकुमारीना मखुत हाइबदगी मफमदुदा अदुमक लेपलमी पृथ्वीना फाबगुमना राजकुमारीना खाकन लाउरई लैखा तारबा मयाबी असेंगबा शक्ति सिंगबु नंगना यामना लैखा तारबा मवोंगदा सिजिनरे अदुमकना नंगबुदी दंदी पीगनी नहाकना करिगुंबा खरा तौबगी दरकार ओइद्रे अदुना पुंची चुप्पा मरोल थोक्ट्रबा सागुम लमांगनदुना लैरगदबनी राजकुमारीना अमुक हाइरई महाक मियोइबगी शक्ति पुंबदगी तोंगाना लैख्रे महाकी अंगकपा खुदहाय अमना महाकी मंगाल पुनबा कुपसिनख्रे नौना लुहोंगलबी कैन्यागा लोइनना विक्रम लैबाक हलकली मखोइबु उबदा प्रजा पुंबना हराउनरमी विक्रम अमदी चिनगी राजकुमारी पुंसी नुंसांगना नुंगाय याइफना पालमी हौजिक मयामगी मफमदा खुदोल तमजरी हुंगावारी सकियें मिंगसेल इमा आई वारे चेनबसी ngayhakta lepkisi tathotna khumlai imagi ibe maningthi swaida panthabada ima ichagi afaba oiraroi मांग उरीबा खुलसी यौननबा लेप्तना चलसी असुमना सोर थबेत थबेत होलदुना ममा मचा चेंजत चले निंथीदी चेन मंगमदुना ममागी मखुदांगदा पाइदुना ngaklau oiduna चेंजत चली तथोचु मचा नुपीबु कोंदुना चेंदुना पुरे असुमना ममांगदा लापतकना उरीबा खुलदु यौननबा हुमांग तप तप ताना चेंजत चतुना लापना नुमिदांग वाइरम अमदा खुल अदुगी युम अमदा थुंगलुरे वाबा हेनमनखिबना ममा मचा अदु युम अदुगी चुरी मखादा फमथदुना सोमपि चावना चावना होंदुना युमगी मी अमा फावबा कौबा ngamdana धारी अदुदा मकोकतु nga थरगा ममित्तु उशिल्लगा लेरमी तोंबीना संध्या वाइरमगी लाइदुक कटके हाइदुना मांगोलदा थोकलकपदा तथोट अमदी निंगथीना लेरमीबा फिबमदु उबदा करीनो हाइबदुमदी खल्ली तोंबीना ममा मचागी मनाक चेंसिंदुना मसा नोमदुना कैदौरगे हाइना हंगबदा तथोटना वही अतैदी हाइदना ममा मचाबु चंगजफम पिबियु हाइदुना मखोंग कोंदुना हाइजरमी तोंबीना तथोटकी मवोंगदुदा खल्ली ngasiदी सगोलसेन नुमितनी अदुना मोइबु लौसिल्लबदी इमुंग असिदा लक्ष्मी चंगलक्पगा मानरनी हाइदुना खलमी असि खलदुना तोंबीना ममा मचाबु इमुंगदा पुशिंदुना लेहल्ले युमसिदा तोंबीगी मचानुपा थेंबुंग कौबा अमा लेरमी थेंबुंगी नुपी लेखिद्रे तोंबीना तथोटकी निंगथीबा संखोनबा मतौ कयासिना सुमहतखिदुना मचा थेंबुंगी नुपी ओइना मागी ममो ओइना लौसिले तथोटना थेंबुंगी नुपी ओइखिबा नुमित्तगी सही 12 मुक्ता सुबदा ngairiba निंगथीदी ममागा नकना नकना लापनारे तोंबी अमदी थेंबुंगना निंगथीबु मिनाय अमदगी सुहेना थबक सिजिनरमी
ꯇꯥꯊꯣꯠꯁꯨ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡꯒꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯠꯂꯤꯕꯗꯨ ꯈꯪꯂꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯩꯗꯥꯡꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯗ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤꯅ ꯅꯤꯡꯊꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯤ, ꯉꯁꯤꯗꯤ ꯑꯩ ꯅꯣꯡꯒꯥꯡ ꯍꯩ ꯆꯥꯅꯤꯡꯏ, ꯑꯗꯨꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯍꯦꯛꯂꯨꯁꯣ." ꯅꯤꯡꯊꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯆꯤꯡꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯥꯔꯛꯂꯤꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯤ ꯅꯣꯡꯒꯥꯡ ꯍꯩ ꯄꯥꯝꯕꯤ ꯑꯃꯠꯇꯁꯨ ꯍꯧꯔꯝꯗꯕꯗꯒꯤ ꯊꯪꯅꯕ ꯆꯤꯡꯗꯣꯜꯗ ꯆꯠꯇꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯊꯤꯗꯨꯅ ꯅꯣꯡꯒꯥꯡ ꯍꯩ ꯍꯦꯛꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯊꯤꯅ ꯅꯤꯡꯊꯤꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯕꯤꯔꯕꯗ ꯅꯤꯡꯊꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯅꯤꯡꯊꯤ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯑꯃꯗꯤ ꯅꯤꯡꯊꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯇꯥꯊꯣꯠꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯑꯁꯤꯗ ꯅꯤꯡꯊꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯁꯣꯛꯂꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯅꯤꯡ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯀꯌꯥꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯅ ꯆꯅꯤꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯀꯞꯂꯤꯉꯩ ꯃꯇꯝꯗ ꯆꯅꯤꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯪ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯉꯣꯏ ꯑꯃ ꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯤ ꯀꯞꯄ ꯇꯣꯛꯂꯒ ꯍꯉꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯍꯉꯣꯏ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯉꯣꯏ ꯑꯁꯤꯒꯤ ꯃꯌꯥꯗꯒꯤ ꯈꯨꯅꯥꯎꯕꯤꯃꯨꯛꯇꯪ ꯆꯥꯎꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯁꯤ ꯍꯦꯛ ꯑꯣꯊꯣꯛꯂꯝꯕꯒ ꯍꯉꯣꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯔꯪ ꯂꯪꯅ ꯇꯥꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯈꯨꯟꯖꯤꯜꯂꯦ, ꯑꯗꯨꯒ ꯈꯨꯅꯥꯎꯕꯤꯒꯤ ꯇꯥꯡꯃꯨꯛꯇ ꯆꯥꯎꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯕꯥꯛꯇ ꯊꯝꯂꯒ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯅꯤꯡꯊꯤꯒꯤ ꯃꯁꯥ ꯑꯗꯨ ꯖꯔ ꯖꯔ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯝꯂꯝꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯨꯠꯅ ꯄꯨꯟꯅ パイꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯑꯣꯏꯅ ꯄꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯤ ꯄꯥꯈꯠꯄ, ꯀꯤꯕ ꯑꯃꯗꯤ ꯀꯞꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯅꯃꯥꯡꯗ ꯎꯔꯤꯕ ꯂꯩꯀ꯭ꯔꯛ ꯑꯗꯨꯗ ꯀꯨꯝꯊꯔꯣ." ꯅꯤꯡꯊꯤ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯜꯂꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨꯕꯨ? ꯅꯤꯡꯊꯤ, ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯤ ꯑꯩꯅꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯁꯤꯅꯤ." ꯅꯤꯡꯊꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯉꯛꯂꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯑꯃꯗꯤ ꯃꯆꯤꯟ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯎꯕꯗ ꯅꯤꯡꯊꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯪꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤꯡꯁꯦꯜ ꯑꯁꯤ ꯇꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯊꯤꯅ ꯆꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯑꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯤꯡꯁꯦꯜꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯊꯣꯝꯂꯝꯕ ꯑꯗꯨ ꯂꯦꯞꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯩ ꯈꯔ ꯆꯠꯇꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ, "ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯀꯤꯃꯟꯗꯨꯅ ꯇꯧꯈꯤꯕꯅꯤ, ꯀꯞꯄ ꯇꯣꯛꯂꯣ." ꯃꯁꯤꯗ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯈꯨꯝꯂꯛꯏ,
ꯑꯩꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗ ꯅꯍꯥꯛꯅ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯑꯩꯕꯨ ꯐꯨꯕꯤꯔꯦ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯤꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯤꯒꯤ ꯃꯈꯨꯠꯇ ꯅꯞꯂꯒ ꯂꯩꯔꯝꯕꯗꯨ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯁꯨ ꯃꯤꯡꯁꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯤꯡꯁꯦꯜꯕꯨ ꯇꯥꯟꯅꯔꯒ ꯐꯥꯔꯦ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯤꯡꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯖꯔꯕꯗ ꯃꯤꯡꯁꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ꯫ ꯅꯤꯡꯊꯤꯁꯨ ꯃꯤꯡꯁꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯗꯨꯅ ꯃꯤꯡꯁꯦꯜꯅ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯆꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯪꯈ꯭ꯔꯦ꯫ ꯆꯅꯤꯡ ꯃꯈꯣꯡ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯀꯨꯝꯂꯛꯄ ꯑꯁꯤꯗ ꯀꯥꯡ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡ ꯑꯁꯤꯕꯨ ꯃꯤꯡꯁꯦꯜꯅ ꯍꯧꯗꯣꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯀꯥꯡ ꯑꯁꯤꯒꯤ ꯃꯌꯥꯡꯂꯦꯟꯗ ꯇꯣꯡꯗꯨꯅ ꯀꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯂꯥꯛꯄꯅ ꯀꯥꯡ ꯃꯄꯥꯜ ꯉꯥꯛꯇ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯌꯧꯕꯗ ꯀꯥꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯥꯡ ꯑꯁꯤ ꯄꯥꯏꯈ꯭ꯔꯕꯗ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯀꯥꯡ ꯃꯄꯥꯜ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯡ ꯃꯄꯥꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯃꯤꯡꯁꯦꯜꯅ ꯃꯍꯥꯛꯀꯤ ꯂꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ಲಿರꯛꯂꯝꯃꯤ꯫ ꯃꯤꯡꯁꯦꯜꯒꯤ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯕ ꯂꯝ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯐꯖꯈ꯭ꯔꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯏꯄꯥꯛ ꯑꯁꯤꯗ ꯐꯖꯈ꯭ꯔꯕ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯃꯌꯥꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯛꯂꯦ꯫ ꯉꯥ ꯃꯌꯥꯝ ꯑꯁꯤ ꯃꯌꯦꯡ ꯇꯥꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯉꯥ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯃꯌꯥꯝꯅ ꯆꯤꯡꯂꯥꯏꯗ ꯈꯨꯠꯂꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯤꯡꯂꯥꯏꯅ ꯁꯥꯎꯔꯗꯨꯅ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯊꯣꯔꯛꯄꯗ ꯃꯤꯡꯁꯦꯜ ꯄꯨꯝꯅꯃꯛ ꯃꯍꯤ ꯑꯣꯜꯂꯦ꯫ ꯑꯣꯜꯍꯧꯗ꯭ꯔꯕ ꯍꯥꯏꯕꯕꯨ ꯅꯤꯡꯊꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯈꯛꯇꯪ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕꯗꯒꯤ ꯃꯍꯤ ꯑꯣꯜꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯍꯤ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯍꯉꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯂꯨꯞ ꯑꯗꯨꯒꯤ ꯃꯅꯤ ꯑꯗꯨ ꯂꯧꯔꯒ ꯃꯤꯡꯁꯦꯜ ꯃꯍꯤ ꯃꯔꯛꯇ ꯊꯥꯗꯔꯕꯗꯤ ꯃꯤꯡꯁꯦꯜ ꯄꯨꯝꯕ ꯍꯥꯟꯅꯒꯨꯝ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯦ꯫ ꯍꯉꯣꯏꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯉꯣꯏꯅ ꯃꯤꯡꯁꯦꯜꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯤꯡꯊꯤꯕꯨ ꯆꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯍꯉꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯕ ꯍꯦꯟꯃꯟꯕꯅ ꯃꯃꯥ ꯇꯊꯣꯠꯀꯤ ꯃꯅꯥꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯖꯕꯗ ꯃꯃꯥꯅꯁꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯡꯊꯤ ꯃꯤꯡꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯥꯡ ꯃꯄꯥꯜꯒꯤ ꯃꯈꯣꯡꯗ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜ ꯇꯝꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜ ꯌꯧꯅꯅꯕ ꯆꯠꯄ ꯍꯧꯔꯦ꯫ ꯂꯝꯕꯤ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛ ꯀꯌꯥ ꯊꯦꯡꯅꯩ ꯑꯗꯨꯁꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯖꯥꯎ ꯀꯌꯥꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯁꯨ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯊꯣꯔꯛꯄꯅ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯂꯥꯞꯇꯛꯅ ꯆꯤꯡꯂꯥꯏꯒꯤ ꯃꯀꯣꯜꯒꯤ ꯃꯇꯥꯏ ꯆꯪꯐꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯅꯤ ꯂꯩꯕ ꯎꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨ ꯇꯨꯝꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯑꯅꯤ ꯇꯨꯝꯈ꯭ꯔꯕꯗ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯂꯣꯟꯅ ꯆꯤꯡꯂꯥꯏ ꯃꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯆꯤꯡꯂꯥꯏ ꯃꯌꯥꯝ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯇꯨꯝꯂꯤꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯥꯈꯠꯇꯨꯅ ꯂꯨꯍꯨꯞ ꯎꯞꯄ ꯆꯤꯡꯂꯥꯏ ꯑꯗꯨ ꯐꯪꯂꯦ꯫
चिंग्लाई अदुगी मकोक्ता काखतुना लूप अदुदा याउरिबा मनी अदु लौथोकनाबा होटनरमी। निंगसेल अमदि निंगथीना ख्वाइदगी पिकपा मनी अमा मखुटना हन हन तौदुना लौथोकले। मनी मचा असि हेक लौथोकपगा मखोइना तोंगदुना लैरिबा चिंग्लाई अदु हौगलक्तुना लेंग लेंग चटपा कया अमदि पाइबा कया अमा हौरकले। असुमना पाइरकपासिदा मिंगसेल अमदि निंगथी चिंग्लाई अदुगी मकोक्तगी ओंथगे हाइना हेक हेक तौरमी। अदुबु ओंथबदी ओंथरमदे। असुमना मिंगसेल अमदि निंगथी चिंग्लाई असिना तुमखिबा ngaibada yamna warami। फना कुइना ngairabagi tungda चिंग्लाई अदो अमुक तुमख्रे। चिंग्लाई असि तुमथख्रबदा निंगथी अमदि मिंगसेल चिंग्लाई की मकोक्तगी तपना कुमथरक्तुना मफम अदु थादोकलगा थुना यांगना मिंगसेल गी लम अदुदा लाक्लमी। मिंगसेल अमदि निंगथी मही मना यौरक्लबदा मिंगसेल मही अदुगी मरक अदुदा चिंग्लाई की मकोक्तगी लौथोरक्पा मनी अदु मही अदुगी मरक अदुदा थादबदा हानगुमना मिंगसेल मयाम अदु लोइना हिंगलक्ले मही ओइद्रे। असुमना निंगथी मिंगसेल मयाम गी मरक असिदा नुंगाइना लैरे। चिंग्लाई सु nga amata लैतबदगी मफम असिदा अमुक हना लाक्त्रे। नोंगमा निंगथी गी ममंगदा मसम मना इफा फारबी मफी मरोल इसे सेगाइरबी नुपी अमा उरमी। नुपी असिना अइबु अमुक्ता कनबियु हाइना हाइजरमी। निंगथी मिकअप थोगलक्पदा ताइबंगमीगी लेफमदा यामना हनिंगलमी। अदुना मिंगसेल मयाम अदुदा मयुमदा चटलगे हाइरमी। मिंगसेल मयाम अदुना निंगथीबु ताइबंगमीरम यौननबा सुरुंगी लंबी अदुदगी थिंदोरकले। मिंगसेल अमदि निंगथी नुमित कयानी सुरुंगी लंबीदा लेप्तना लाकपना चिंगनुंग अमदा फौगलक्ले। असुमना चिंगनुंग असिदगी हेक फौगलक्पगा निंगथी हानगी मतौगुम मसा अदु चौखलक्तुना मपुंग फारबा मी अमगी मतौ ओइरे। अदुमक ओइदुनसु मिंगसेल अदुदी खुनाउबिगी तांग मुक्तंग चाउरमी। निंगथीना अदुवाइदगी उरी अमा हेक्लदुना मिंगसेलगी मकोक्ता किसिंदुना ngaksamda lik oina sijile। असुमना lik oina सीबगा मिंगसेल अदु मतिक मयाई चेलक्ले। मिंगसेल असि मतिक मयाई चेलबदी मिंगसेल असिदगी अरंगबा मंगाल खरा थक्तोरक्तुना कोनुंगुमना फजख्रबा युम अमा थोकले। मिंगसेलना युम मनुंगदा चंगलसी हाइरकपदा निंगथी युम मनुंग असिदा चंगले। युम मनुंग असिदा चंगलक्पासिदा मनाई मसेल कयासु लैरमी। अमदी मफम चाना चाना लैरिबा का खुदिंगी लैतेंगनसु अमुक्का हेन्ना फजहलमी। निंगथी युम असिदा यामना नुंगाइना लैरे। निंगथीना लैरिबा चिंगनुंग असिदा मतम कयागी ममांगदगी हिंसाबी अमा लैरमी। हिंसाबी असिना निंगथीगी मंगक्ता सिरिबा मिंगसेलगी लिक असिबु खंगलमी। अदुना हिंसाबी असिना लिक असिबु लौरगे हाइना खल्लदुना चरुगी लिन ओलदुना निंगथीगी युमदा चंगलक्ले। चरुगी लिन असिना निंगथीबु कोइथी थीबदा निंगथी मागी कादा तुमदुना लैरमी। चरुगी लिन अदु निंगथीगी मनाक यौबदा हिंसाबीगी मसक्तो ओलगले। मिंगसेलना हिंसाबीबु उबदा निंगथीबु कौरदुना हौदोकलमी। अदुबु निंगथीदी तुमथखिबा मतांग हाइबदु ओइबना ताद्रे। हिंसाबीना लिक असिबु निंगथीगी मंगक्तगी लौगे तौबा मतमदा लौबा यारमदे। लिक असिबु हिंसाबीना लौगे तौबदा सुंया याद्रबदा हिंसाबी मनिन ओंदुना तुमलिबा निंगथीगी मनातोन मनुंगदा चंख्रे। हौजिक्ति निंगथी हिंसाबी ओले। हिंसाबी असिना चिंगनुंग असि थादोक्तुना निंगथौ पानबा लैबा कयादा चत्तुना लम खुदिंगी मी सा अयाम्बा लोइना चाथोकलमी। लम मथंग मथंग लांदुना लाकपना हिंसाबी असिना लम अममुक थेंगनरे। लम असिगी कोनुंगदा चंगलई। अदुगा कोनुंग असिदा लंदादुना अफंग अफंगबा चाबा हौरकपा मतम असिदा मित्रंगी शक्ति कया पाइबा निंगथौ अदुना हिंसाबीबु मखोंग मखुत चेजेट पुनसिंदुना फारे। अदुगा हिंसाबी असिगी मंगक कक्के तौरकपा मतमदा मंगक्ता लिक ओइना सिरिबा मिंगसेल अदुना हाइरए माबु हाटपीगनु मासी हिंसाबी नते हिंसाबीना मसादा चंखिबनी। सउद्रबा खोंजेल अदुना हाइबदा निंगथौ अहानबददी थाजरमदे अदुबु कोना थंगदा थाजरमी।
ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟꯗ ꯑꯣꯛ ꯍꯤꯗꯥꯛꯀꯤ ꯃꯍꯤ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯍꯤ ꯅꯤꯡꯊꯤꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯤꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯅꯤꯡꯊꯤꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯃꯅꯤꯜ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯜꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯐꯥꯖꯤꯟꯗꯨꯅ ꯂꯤꯛꯂꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯅꯤꯡꯊꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯅ ꯋꯥꯔꯝ ꯄꯨꯝꯕ ꯂꯤꯗꯨꯅ ꯅꯤꯡꯊꯤꯗ ꯈꯪꯍꯜꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯅ ꯁꯅꯊꯣꯡꯗ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ, ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯆꯥꯖꯒꯦ ꯅꯤꯔꯔꯦ꯫ ꯅꯤꯡꯊꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯕꯒ ꯅꯨꯄꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯈꯥꯝꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯤꯒꯤ ꯃꯃꯥ ꯇꯊꯣꯠꯅꯤ꯫ ꯃꯆꯥ ꯄꯣꯛꯇꯕꯗꯒꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕꯒꯤ ꯇꯨꯡꯗ ꯇꯊꯣꯠꯄꯨ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯃꯌꯦꯛ